ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯊꯦꯜ ꯁꯪꯕ ꯇꯥꯇꯣꯝꯕ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯂꯣꯟ ꯈꯣꯏꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕ ꯏꯃꯥꯄꯣꯛꯅꯨꯡꯒꯤ ꯂꯣꯟ ꯈꯣꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯈꯛꯇ ꯇꯥꯇꯣꯝꯕ ꯀꯧꯕ ꯆꯤꯡꯒꯤ ꯅꯨꯄꯥ ꯑꯃ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯁꯪꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯥꯇꯣꯝꯕ ꯂꯥꯏꯔꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯌꯨꯛ ꯉꯟꯅ ꯃꯝꯂꯤꯕꯗꯒꯤ ꯏꯁꯩ ꯁꯛꯂꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯇꯝꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯕꯨ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯨꯅ ꯅꯥꯟꯅꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯁ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯣ ꯇꯥꯇꯣꯝꯕ, ꯑꯩꯒꯤ ꯃꯐꯝꯗꯣ ꯁꯤꯠꯄꯤꯔꯝꯃꯕꯣ? ꯑꯩꯗꯤ ꯉꯁꯥꯏꯅ ꯁꯤꯠꯄꯤꯔꯦꯅꯦ ꯏꯃꯥ, ꯅꯪꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯑꯣ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯣ ꯇꯨꯝꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯅꯅꯦ꯫ ꯁꯦ, ꯑꯁꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯒꯤꯅꯦ ꯑꯇꯥ ꯁꯦꯔ 3ꯗ ꯂꯧꯔꯝꯃꯨꯁꯦ꯫ ꯑꯗꯨꯒꯅꯦ ꯁꯦ ꯇꯥꯇꯣꯝꯕ, ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯨꯄꯥ 5ꯅꯤꯁꯦ꯫ ꯑꯩ ꯍꯣꯔꯦꯟ ꯆꯥ ꯇꯟ ꯄ꯭ꯔꯞ ꯍꯣꯠꯅꯒꯦ, ꯅꯪꯁꯨ ꯆꯥ ꯇꯟ ꯆꯥꯕ ꯂꯥꯛꯎꯀꯣ꯫ ꯑꯩꯒꯤꯗ ꯍꯥꯟꯅ ꯆꯪꯉꯛꯎ, ꯆꯥꯎꯕꯤꯒꯤꯗꯒ ꯍꯥꯟꯅ ꯆꯪꯒꯤꯅꯨꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯀꯨꯟꯖꯃꯅꯤꯅ ꯃꯥꯒ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯔꯤꯕ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯣ ꯆꯥꯎꯕꯤ, ꯅꯪꯗꯤ ꯉꯁꯤ ꯄꯣꯠ ꯀꯌꯥꯝ ꯌꯣꯜꯂꯒꯦ? ꯆꯥꯎꯕꯤꯅ, ꯏꯆꯦ ꯀꯨꯟꯖꯝꯅꯤ, ꯌꯥꯝꯅ ꯀꯩꯁꯨ ꯌꯣꯟꯗ꯭ꯔꯤꯗ, ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯀꯨꯝꯃꯛꯇ꯭ꯔꯤ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯃꯣꯏ 5-10ꯗꯒꯤ ꯍꯦꯟꯅ ꯊꯣꯛꯂꯛꯇꯦ ꯑꯝꯇ꯫ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯆꯥꯎꯕꯤꯒ ꯀꯨꯟꯖꯃꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯆꯥꯎꯕꯤ ꯑꯃꯁꯨꯡ ꯀꯨꯟꯖꯃꯅꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯄꯤꯛꯆꯔꯕꯁꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯪꯗꯕ ꯂꯩꯇꯦ꯫ ꯈꯔ ꯍꯥꯏꯊꯔꯞ ꯇꯧꯅ ꯂꯩꯕ ꯈꯨꯜꯂꯣꯟꯅꯕ ꯈꯨꯜꯒꯤ ꯉꯥ ꯆꯥꯛ ꯐꯥꯔꯕꯁꯨ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯄꯨꯝꯅꯃꯛ ꯌꯣꯟꯅꯔꯝꯃꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯆꯦꯡ, ꯍꯋꯥꯏ, ꯉꯥ ꯆꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯊꯨꯝꯃꯣꯛ, ꯌꯥꯡꯀꯣꯛ, ꯃꯦꯔꯨꯛ, ꯌꯦꯟꯗꯥꯏ, ꯁꯨꯝꯆꯤꯠ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯄꯣꯔꯛꯇꯨꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯐꯪꯂꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯣꯝꯂꯣꯝꯗꯗꯤ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯄ ꯀꯩꯊꯦꯜ ꯑꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯊꯥꯎꯃꯩ ꯕꯨꯗꯣꯟ ꯑꯃꯃꯝ ꯊꯥꯜꯂꯗꯨꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯀꯥꯅꯔꯛꯂꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯗꯨꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥꯒꯤ ꯁꯩꯍꯦꯛꯀ ꯂꯣꯏꯅꯅ ꯇꯝꯒꯤ ꯀꯩꯊꯦꯜꯕꯨ ꯇꯝꯅ ꯂꯥꯛꯂꯤꯕ, ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯇꯔꯨ ꯇꯅꯥꯟꯍꯜꯂꯤꯕ ꯇꯥꯇꯣꯝꯕꯅ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯂꯗꯨꯅ ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯥꯒꯤ ꯆꯥꯅꯕ ꯄꯨꯝꯅꯃꯛ ꯅꯤꯔꯤ꯫ ꯇꯥꯇꯣꯝꯕꯅ, ꯏꯆꯦ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯄꯤꯌꯨꯅꯦ ꯏꯆꯦ꯫ ꯇꯥꯇꯣꯝꯕ, ꯁꯦ ꯌꯦꯟꯗꯦꯝꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯑꯣ ꯇꯥꯇꯣꯝꯕ, ꯑꯩꯒꯤꯗꯤꯅꯦ ꯁꯦ ꯉꯥꯃꯨ 2ꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ, ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦꯀꯣ ꯇꯥꯇꯣꯝꯕ꯫ ꯑꯣ ꯇꯥꯇꯣꯝꯕ, ꯁꯣꯝꯗ ꯂꯥꯛꯈꯨꯑꯣ꯫ ꯁꯦ ꯑꯩꯒꯤꯗꯤꯅꯦ ꯍꯋꯥꯏ ꯊꯔꯥꯛ 5-6ꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦ꯫ ꯏꯃꯥ ꯀꯨꯟꯖꯃꯅꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯛꯂꯕꯗ, ꯏꯃꯥ ꯀꯨꯟꯖꯃꯅꯤ, ꯍꯥꯎꯅꯦ ꯇꯥꯇꯣꯝꯕ, ꯁꯦ ꯕꯣꯔꯥ ꯑꯁꯥꯕꯁꯦ ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯃꯗ ꯐꯖꯅ ꯌꯣꯝꯗꯨꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯇꯥꯇꯣꯝꯕꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯤꯕ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯂꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯗꯨꯅ, ꯏꯃꯥ ꯆꯥꯎꯕꯤ, ꯍꯥꯎꯅꯦ ꯇꯥꯇꯣꯝꯕ, ꯅꯪꯕꯨ ꯄꯣꯠ ꯈꯥꯏꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦꯅꯦ ꯏꯃꯥ ꯆꯥꯎꯕꯤ꯫ ꯁꯦ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ꯫ ꯁꯦ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯁꯤ ꯍꯥꯞꯄꯒꯦꯁꯦ, ꯌꯥꯔꯦꯀꯣ? ꯁꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ ꯉꯁꯤꯒꯤꯗꯤ꯫ ꯍꯣꯏꯅꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯆꯥꯎꯕꯤ, ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯃꯥ ꯆꯥꯎꯕꯤ ꯀꯔꯤꯁꯨ ꯍꯥꯎꯇꯕꯅꯦ꯫ ꯑꯗꯨꯅꯦ꯫ ꯑꯗꯣ ꯇꯥꯇꯣꯝꯕ, ꯆꯦꯡꯒꯤ ꯄꯣꯠꯐꯝ ꯏꯅꯦ ꯂꯩꯍꯥꯎꯅ ꯆꯦꯡ ꯀꯌꯥ ꯄꯤꯔꯛꯄꯒꯦ? ꯑꯁ, ꯌꯥꯝꯅ ꯀꯩꯁꯨ ꯄꯤꯔꯛꯇꯦꯗ, ꯀꯧꯇꯥ ꯃꯆꯥ ꯑꯃ ꯄꯤꯔꯛꯂꯦ꯫ ꯄꯤꯕꯤꯕ ꯁꯤꯡꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯩꯅ꯫
ꯌꯥꯝꯅ ꯄꯤꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯃꯥꯆꯧꯕꯤ, ꯅꯨꯡꯇꯤꯒꯤ ꯁꯣꯏꯗꯅ ꯀꯧꯇꯥ ꯃꯆꯥꯁꯦ ꯑꯃꯃꯝ ꯑꯗꯨꯝ ꯄꯤꯕꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕꯁꯨ꯫ ꯉꯁꯤꯒꯤꯗꯤ ꯑꯣꯛꯂꯅꯤ, ꯅꯨꯡꯇꯤꯒꯤ ꯁꯣꯏꯗꯅꯗ ꯄꯤꯕꯤꯕ ꯑꯁꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣꯀꯣ꯫ ꯑꯩꯗꯤ ꯆꯠꯈꯤꯔꯣꯏꯗ, ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯋꯥꯏꯔꯝ ꯁꯤꯠꯆꯜꯂꯝꯃꯒ ꯑꯩ ꯌꯨꯝꯗ ꯀꯥꯒꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯈꯥꯏꯔꯤ ꯊꯨꯃꯣꯛ ꯃꯆꯥ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ꯫ ꯄꯣꯠꯆꯩ ꯌꯣꯜꯂꯤꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯇꯥ ꯇꯣꯝꯕꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯍꯩꯇꯕ ꯋꯥꯉꯥꯡ ꯉꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯈꯥꯛꯈꯤꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅꯁꯨ ꯇꯥ ꯇꯣꯝꯕꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯅ ꯊꯃꯝꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯀꯧꯕ ꯑꯃꯈꯛꯀ ꯄꯤꯛꯂꯕ ꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯅꯤ꯫ ꯇꯥ ꯇꯣꯝꯕꯁꯤ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯅ ꯃꯍꯥꯛꯀꯤ ꯄꯣꯊꯥꯖꯕ ꯃꯇꯧ ꯑꯃꯒꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯇꯝꯗ ꯀꯨꯝꯊꯔꯛꯄꯗ ꯅꯣꯡ ꯉꯥꯜꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕꯁꯤ ꯃꯃꯤꯠ ꯅꯥꯝꯃꯁꯨ ꯎꯕ ꯉꯝꯂꯝꯗꯦ, ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯕ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯗꯨꯅ ꯇꯥ ꯇꯣꯝꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯥ ꯇꯣꯝꯕ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯥꯏꯔꯝꯕ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯤ꯫ ꯃꯩꯒ ꯃꯝꯕꯅꯦ, ꯃꯨꯁꯤ ꯃꯨꯁꯤꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜꯗ ꯄꯣꯠ ꯌꯣꯜꯂꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯃꯈꯥꯏ ꯁꯤꯀꯤ ꯀꯌꯥ ꯈꯨꯟꯕꯁꯤꯅ ꯃꯥꯒꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ, ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯁꯤ ꯃꯥꯒꯤꯗꯤ ꯑꯅꯤꯁꯨꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯤꯗꯤ ꯁꯤꯀꯤ ꯆꯞꯄꯤꯅꯤꯅꯦ꯫ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯃꯥꯃꯅ ꯁꯤꯀꯤ 2 ꯈꯨꯜꯂꯦ, ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯔꯅꯤ ꯊꯣꯏꯕꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ꯫ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯀꯥꯔꯛꯂꯤꯕ ꯃꯇꯝ ꯑꯗꯨ ꯇꯝꯒꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯆꯥꯛ ꯇꯣꯛꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯀꯣꯟꯊꯣꯡꯗ ꯍꯛꯆꯤꯛ ꯂꯥꯡꯂꯤꯕ ꯀꯌꯥꯅ ꯇꯥ ꯇꯣꯝꯕꯒꯤ ꯏꯁꯩ ꯑꯗꯨꯕꯨ ꯕꯥꯂꯣ ꯂꯥꯎꯕꯤꯔꯤ꯫ ꯑꯣ ꯇꯥ ꯇꯣꯝꯕꯧ, ꯇꯥ ꯇꯣꯝꯕ ꯅꯨꯡꯁꯤꯕꯧ! ꯍꯥꯎ, ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯇꯝꯒꯤ ꯏꯇꯥꯔꯣꯏ ꯅꯨꯡꯁꯤꯕꯧ, ꯆꯥꯟꯅꯕ ꯄꯥꯝꯃꯨꯕꯧ? ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯏꯇꯥꯎꯕꯣ? ꯇꯥ ꯇꯣꯝꯕ, ꯂꯐꯨ ꯏꯔꯣꯜꯂꯦ, ꯍꯥꯎꯔꯦ ꯍꯥꯎꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ, ꯍꯌꯦꯡꯗꯤ ꯆꯤꯡꯒꯤ ꯎꯁꯣꯏ ꯐꯨꯛꯂꯛꯀꯦ, ꯎꯇꯤ ꯑꯁꯪꯕ ꯆꯥꯋꯣ ꯏꯇꯥꯎ, ꯏꯇꯥꯎ ꯄꯥꯝꯃꯨꯕꯧ꯫ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯇꯥꯎ, ꯏꯇꯥꯎ ꯇꯣꯝꯕ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯦ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯅ ꯂꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯗꯨꯅ ꯃꯍꯥꯛ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯩꯒꯤ ꯇꯟꯊꯥ ꯑꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯌꯧꯔꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ, ꯊꯣꯏꯕꯤ, ꯃꯥꯃꯒꯤ ꯊꯣꯏꯕꯤ, ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯣꯏꯕꯤ? ꯏꯃꯨꯡꯂꯣꯝꯗꯒꯤ, ꯆꯥꯛ ꯂꯣꯏꯔꯦ ꯃꯥꯃ, ꯆꯥꯛ ꯆꯥꯔꯁꯦ, ꯃꯥꯃꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯏꯁꯩ ꯑꯃꯁꯨ ꯏꯔꯦ ꯃꯥꯃ, ꯍꯌꯦꯡ ꯁꯨꯔ ꯄꯥꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯛꯂꯛꯎꯀꯣ ꯃꯥꯃ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯊꯣꯏꯕꯤ, ꯀꯔꯤ ꯑꯦꯟꯁꯥꯡꯅꯣ ꯊꯣꯏꯕꯤ? ꯃꯥꯃ, ꯉꯔꯥꯡꯒꯤ ꯊꯨꯃꯣꯛ ꯑꯃꯗ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯦ, ꯑꯗꯨ ꯊꯣꯡꯖꯤꯜꯂꯦ꯫ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯥꯃ꯫ ꯍꯥꯎꯅꯤ ꯍꯥꯎꯅꯤ, ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯣꯏꯅꯣ? ꯏꯃꯤꯠ ꯃꯥꯃ ꯎꯗ꯭ꯔꯕꯁꯨ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯁꯛꯇꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯍꯦꯟꯅ ꯐꯖꯩꯀꯣ ꯊꯣꯏꯕꯤ꯫ ꯉꯔꯥꯡ ꯏꯅꯦ ꯊꯝꯕꯥꯜꯅ ꯍꯥꯞꯂꯛꯄ ꯆꯔꯥ ꯃꯥꯏꯔꯦꯟꯅꯦ, ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯕꯅꯦ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯏꯃꯥ ꯀꯨꯟꯖꯃꯅꯤꯅ ꯕꯣꯔꯥ ꯑꯁꯥꯕ ꯈꯔ ꯄꯤꯔꯛꯑꯦ, ꯏꯃꯥ ꯆꯥꯎꯕꯤꯅꯁꯨ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔ ꯄꯤꯔꯛꯑꯦ, ꯃꯁꯤ ꯃꯦꯠꯂꯁꯦ, ꯑꯗꯨꯒ ꯕꯣꯔꯥ ꯑꯁꯤꯅ ꯉꯥꯔꯧ ꯑꯣꯏꯔꯒ ꯆꯥꯔꯁꯤꯀꯣ ꯊꯣꯏꯕꯤ꯫ ꯐꯔꯦꯗ ꯃꯥꯃ, ꯑꯩꯗꯤ ꯉꯥꯔꯧ ꯑꯃꯠꯇꯁꯨ ꯂꯩꯇꯦ, ꯉꯁꯥꯏꯗꯒꯤ ꯋꯥꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯥ ꯇꯣꯝꯕꯅ ꯄꯣꯔꯛꯂꯤꯕ ꯊꯨꯃꯣꯛ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯃ, ꯉꯥꯃꯨ 2 ꯌꯥꯎꯔꯦ, ꯃꯩ ꯂꯩꯔꯤꯉꯩꯗ ꯌꯩꯊꯣꯛꯑꯒꯦ ꯃꯥꯃ꯫ ꯍꯣꯏꯅꯦ ꯊꯣꯏꯕꯤ, ꯁꯤꯀꯤ 2 ꯑꯃꯒ ꯌꯥꯎꯔꯤꯌꯦ ꯑꯩꯅ ꯈꯨꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯤꯀꯤ 2ꯗꯨ ꯎꯠꯄꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯃꯥꯒꯤ ꯃꯥꯃꯅ ꯄꯨꯔꯛꯄꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯃꯥꯃ, ꯃꯥꯃ, ꯃꯁꯤꯒꯤ ꯁꯤꯀꯤ 2ꯁꯤꯗꯤ ꯌꯥꯝꯅ ꯂꯪꯉꯦ, ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ, ꯌꯥꯝꯅ ꯐꯖꯩꯌꯦ, ꯁꯦꯝꯐꯨꯗ ꯊꯥꯗꯔꯒꯦꯀꯣ ꯃꯥꯃ꯫
ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯃꯅ ꯃꯈꯣꯏꯒꯤ ꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯋꯥꯅ ꯃꯈꯣꯡ ꯑꯣꯏꯔꯤꯕ ꯌꯨꯝꯕꯤ ꯑꯗꯨꯗ ꯋꯥꯒꯤ ꯁꯦꯝꯐꯨ ꯑꯗꯨ ꯍꯣꯔꯥꯏꯅ ꯂꯦꯜꯂꯒ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯗꯨ ꯁꯤꯀꯤ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯗꯨꯒꯤ ꯋꯥꯒꯤ ꯁꯦꯝꯐꯨ ꯑꯗꯨꯅ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯖꯕꯒꯨꯝ ꯑꯁꯥ ꯂꯩꯅ ꯅꯨꯡꯁꯤꯅ ꯁꯦꯝꯐꯨ ꯑꯗꯨꯕꯨ ꯅꯥꯟꯗꯨꯅꯁꯨ ꯁꯥꯟꯅꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯋꯥꯒꯤ ꯁꯦꯝꯐꯨ ꯑꯗꯨꯗ ꯁꯤꯀꯤ ꯑꯅꯤꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯊꯣꯡꯂꯝꯂꯤꯕ ꯑꯦꯟꯁꯥꯡ ꯈꯔꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯊꯣꯏꯕꯤꯗ ꯂꯤꯕꯤꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯇꯝꯒꯤ ꯅꯤꯡꯉꯣꯜꯒꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯕꯨ ꯃꯃꯥꯅ ꯅꯧꯅ ꯂꯪꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯇꯝꯒꯤ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯝꯂꯝꯂꯒ ꯂꯪꯐꯩ ꯆꯠꯈꯤꯕꯗꯒꯤ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯇꯥ ꯇꯣꯝꯕꯕꯨ ꯇꯝꯗ ꯃꯄꯨ ꯃꯕꯦꯟꯅ ꯌꯣꯛꯂꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯨ ꯃꯕꯦꯟꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯍꯜꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯃꯤꯠ ꯅꯥꯝꯃ ꯎꯕ ꯉꯝꯗꯕ ꯇꯥ ꯇꯣꯝꯕꯕꯨ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯁꯪꯅꯕ ꯍꯥꯏꯕꯗꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯅ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯈꯔ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯗ ꯃꯥꯒ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯩꯃꯤꯟꯅꯖꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯜ ꯑꯃ, ꯃꯆꯜ ꯑꯗꯨꯁꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯃꯍꯥꯀꯨꯝꯕꯤ, ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯜꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯤꯅꯤ ꯊꯣꯏꯕꯤ꯫ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯁꯤꯈꯤꯕꯗꯒꯤ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯌꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯇꯥ ꯇꯣꯝꯕꯗ ꯁꯤꯟꯅꯔꯝꯂꯒ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤꯒ ꯇꯥ ꯇꯣꯝꯕꯒ ꯂꯩꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛ ꯈꯨꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯄꯥꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯄꯣꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯄꯨꯡꯃꯨꯠ ꯃꯨꯠꯂꯕ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯀꯌꯥꯒꯤ ꯃꯔꯤ ꯑꯗꯨꯕꯨ ꯄꯨꯡꯇꯠ ꯇꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯗ ꯄꯨꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯀꯨꯏꯔꯕ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯔꯤ ꯑꯁꯤꯅ ꯆꯤꯡꯒꯤ ꯇꯥ ꯇꯣꯝꯕ ꯑꯁꯤꯕꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯟꯅꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯇꯥ ꯇꯣꯝꯕꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕ, ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯠꯅ ꯂꯣꯟꯆꯠ, ꯃꯤꯡꯒꯧ ꯊꯥꯒꯧ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯏꯁꯩ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯑꯥꯔꯊ ꯈꯪꯅ ꯁꯛꯄ ꯉꯝꯕꯅꯤ꯫ ꯑꯁꯨꯝ ꯇꯥ ꯇꯣꯝꯕ ꯑꯁꯤ ꯊꯧꯗꯥꯡ ꯀꯌꯥꯁꯤ ꯄꯨꯔꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯆꯍꯤ 50 ꯍꯥꯏꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯥ ꯇꯣꯝꯕ, ꯊꯣꯏꯕꯤꯗꯣ ꯅꯣꯡꯃꯇꯁꯨ ꯀꯩꯊꯦꯜꯁꯤꯗ ꯄꯨꯔꯛꯂꯨꯅꯦ, ꯑꯩꯈꯣꯏꯒ ꯏꯇꯥ ꯁꯥꯟꯅꯒꯦ ꯇꯥ ꯇꯣꯝꯕ꯫ ꯀꯨꯟꯖꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ ꯇꯥ ꯇꯣꯝꯕꯗ꯫ ꯍꯣꯏ ꯍꯣꯏ, ꯄꯣꯔꯛꯀꯦ꯫ ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯦꯝꯐꯨ ꯑꯃ ꯁꯪꯂꯤꯌꯦ, ꯃꯗꯨ ꯀꯣꯟꯕꯗ ꯃꯥ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯁꯪꯗꯦ꯫ ꯑꯩ ꯁꯣꯏꯗꯅ ꯄꯣꯔꯛꯀꯦꯗ꯫ ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯅꯨꯡꯁꯤꯕꯤ, ꯄꯥꯝꯃꯨꯕꯤ, ꯆꯥꯅꯕꯤ꯫ ꯀꯔꯤꯒꯤ ꯅꯣꯛꯄꯅꯣ? ꯇꯥ ꯇꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯄꯅꯦ ꯇꯥ ꯇꯣꯝꯕ꯫ ꯇꯥ ꯇꯣꯝꯕꯒꯤ ꯋꯥꯍꯩꯅꯤ ꯅꯨꯡꯁꯤꯕꯤ, ꯆꯥꯅꯕꯤ, ꯄꯥꯝꯃꯨꯕꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥ ꯇꯣꯝꯕꯅ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯍꯥꯏꯗꯨꯅ ꯂꯩꯕ ꯋꯥꯍꯩ ꯑꯃꯈꯛꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯇꯥ ꯇꯣꯝꯕ ꯃꯁꯥꯒꯤ ꯃꯁꯤꯜ ꯁꯨꯔꯤ꯫ ꯑꯣ ꯇꯥ ꯇꯣꯝꯕ, ꯆꯤꯡꯒꯤ ꯏꯇꯥ ꯈꯔ ꯉꯁꯤꯗꯤ ꯃꯣꯔꯥ ꯊꯨꯝꯃꯣꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯇꯥ ꯇꯣꯝꯕ? ꯆꯨꯝꯃꯦ ꯏꯃꯥꯆꯥꯎꯕꯤ, ꯏꯃꯥ ꯀꯨꯟꯖꯃꯅꯤ, ꯆꯥ ꯇꯟ ꯕꯣꯔꯥꯗꯣ ꯈꯔ ꯌꯥꯝꯅ ꯍꯧꯔꯣ, ꯆꯤꯡꯒꯤ ꯄꯣꯠ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯅꯦ꯫ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯖꯤꯞꯇꯨ ꯊꯧꯗꯣꯛꯍꯧꯕꯅꯦ꯫ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯗꯗꯤ ꯃꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯁꯣꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯁꯤꯗꯤ ꯆꯤꯡꯒꯤ ꯃꯤ ꯂꯣꯏꯅ ꯀꯨꯝꯂꯛꯇꯧꯕ ꯃꯥꯜꯂꯦ꯫ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯏꯕꯤ ꯄꯣꯔꯛꯀꯦ, ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯃꯇ ꯁꯤꯟꯕꯤꯒꯦ, ꯂꯩꯕꯤꯒꯦ ꯈꯟꯕꯅꯦ꯫ ꯇꯥ ꯇꯣꯝꯕꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯤꯅꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯤ ꯃꯥꯜꯂꯦꯗ ꯇꯥ ꯇꯣꯝꯕ꯫ ꯄꯥꯏꯔꯤ, ꯅꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯊꯣꯏꯕꯤꯒꯤ ꯉꯥꯛꯇꯅꯦ꯫ ꯑꯣ ꯃꯥꯅꯦ, ꯊꯣꯏꯕꯤꯗꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯇꯥ ꯇꯣꯝꯕ꯫ ꯐꯖꯕꯅꯦ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯂꯥꯏ ꯃꯆꯥ ꯃꯥꯟꯕꯅꯦ꯫ ꯍꯣꯏꯅꯦ ꯇꯥ ꯇꯣꯝꯕ, ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯖꯒꯣꯏ ꯁꯥꯍꯟꯁꯦ, ꯏꯆꯥꯁꯤꯡꯒ ꯄꯨꯔꯛꯎꯅꯦ ꯊꯣꯏꯕꯤꯗꯣ꯫ ꯁꯥꯍꯟꯒꯅꯤ, ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯂꯝꯗꯥꯡ ꯐꯤ ꯏꯍꯜꯂꯒ
ꯃꯔꯣꯟ ꯅꯥꯏꯕꯤ ꯐꯖꯅ ꯁꯦꯠꯍꯜꯂꯒ ꯏꯆꯥꯅ ꯖꯒꯣꯏ ꯇꯝꯒꯤ ꯃꯇꯥꯁꯤꯡꯒ ꯁꯥꯕꯗꯣ ꯑꯩꯅ ꯍꯔꯥꯎꯅ ꯌꯦꯡꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯏꯁꯩꯁꯨ ꯁꯛꯀꯅꯤ꯫ ꯍꯣꯏꯅꯦ ꯇꯥ ꯇꯣꯝꯕ, ꯍꯟꯗꯛꯇꯤ ꯑꯃꯥꯏꯕꯤꯗ ꯍꯥꯏꯅꯔꯒ ꯂꯥꯏꯒꯤ ꯏꯁꯩ ꯄꯨꯝꯕ ꯇꯥ ꯇꯣꯝꯕꯅ ꯁꯛꯍꯟꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯇꯥ ꯇꯣꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯑꯃꯥꯏꯕꯤꯒꯁꯦ ꯏꯀꯥꯏꯗꯧꯔꯤ ꯄꯣꯠꯅꯤ, ꯏꯀꯥꯏꯗꯅ ꯂꯣꯠꯈꯤꯗꯣꯏꯅꯤ ꯇꯥ ꯇꯣꯝꯕ꯫ ꯑꯍꯥ, ꯀꯔꯤꯅꯣ ꯅꯣꯛꯄꯕꯨ ꯑꯍꯥ ꯍꯥꯏꯕꯣ? ꯇꯥ ꯇꯣꯝꯕ, ꯋꯥꯍꯩꯗ ꯌꯥꯎꯈꯤꯕ ꯅꯣꯛꯄꯅꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯀꯩꯊꯦꯜ ꯑꯗꯨꯗ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯑꯔꯥꯟ ꯑꯍꯨꯏ ꯑꯃꯠꯇ ꯈꯟꯅꯗꯦ, ꯃꯁꯤꯃꯛꯅ ꯀꯩꯊꯦꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯃꯥꯃꯥ, ꯅꯣꯡ ꯃꯔꯛꯁꯤꯗ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤꯁꯤꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯥꯃꯥ? ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ ꯃꯥꯃꯥ? ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯥꯏ ꯆꯠꯀꯅꯤ? ꯃꯥꯅ ꯆꯨꯔꯤꯁꯦ ꯈꯔ ꯂꯦꯞꯀꯗ꯭ꯔꯥ ꯌꯦꯡꯕꯅꯤ꯫ ꯃꯥꯃꯥ, ꯆꯠꯈ꯭ꯔꯅꯨ, ꯅꯣꯡꯁꯦ ꯌꯥꯝꯅ ꯀꯜꯂꯦ, ꯉꯁꯤꯗꯤ ꯂꯦꯞꯄꯣ ꯃꯥꯃꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯇꯤꯌꯥꯊꯛꯇ ꯅꯣꯡꯗꯣꯜ ꯊꯥꯖ ꯊꯣꯛꯈꯤꯗꯕ ꯅꯨꯃꯤꯠꯇꯤ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥ ꯇꯣꯝꯕꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯆꯠꯇꯕꯗꯤ ꯌꯥꯎꯈꯤꯗꯦꯗ꯫ ꯏꯈꯣꯡ ꯑꯁꯤꯅ ꯊꯥꯡꯕ ꯉꯝꯂꯤꯉꯩ ꯌꯦꯠꯀꯤ ꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯎꯔꯤꯕ ꯃꯈꯩ ꯇꯥ ꯇꯣꯝꯕꯗꯤꯀꯣ ꯇꯝꯒꯤ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯠꯀꯅꯤ꯫ ꯀꯗꯥꯏꯅꯣ ꯊꯣꯏꯕꯤ, ꯑꯩꯒꯤ ꯌꯦꯝꯄꯥꯛ ꯑꯩꯅ ꯇꯨꯝꯗꯉꯩ ꯁꯥꯕꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯃꯥꯃꯥ, ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯕꯅꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯅ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯥꯃꯅ ꯌꯥꯗ꯭ꯔꯕꯗꯨꯗ ꯆꯠꯂꯁꯅꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥ ꯇꯣꯝꯕꯗꯨ ꯌꯦꯝꯄꯥꯛ ꯇꯨꯞꯇꯨꯅ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯆꯩꯉꯥꯛ ꯑꯣꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯌꯧꯔꯕꯗ ꯇꯥ ꯇꯣꯝꯕꯗꯨ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯦ ꯈꯟ ꯇꯣꯛꯄ꯭ꯔꯩ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯁꯤꯠꯇꯣꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯌꯥꯝ ꯀꯟꯕꯅ ꯀꯩꯊꯦꯜꯗꯨ ꯃꯤꯁꯨ ꯇꯥꯛꯂꯤ꯫ ꯑꯌꯨꯛꯇꯨ ꯑꯗꯨꯒꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯩꯊꯦꯜ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯇꯥ ꯇꯣꯝꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯄꯨꯡ ꯐꯥꯗꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯅꯣꯡ ꯊꯨꯞꯅ ꯃꯥꯒꯤ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯂꯦꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯆꯍꯤ ꯌꯥꯝꯂꯕ ꯑꯣꯏꯕꯅ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯤ ꯀꯌꯥ ꯌꯥꯎꯅꯗꯕꯅ, ꯀꯌꯥ ꯌꯥꯐꯥꯠꯇ꯭ꯔꯕ ꯆꯍꯤ ꯌꯥꯝꯂꯕ ꯀꯩꯊꯦꯜ ꯑꯗꯨ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯀꯩꯊꯦꯜꯗꯨ ꯏꯁꯤꯡꯅ ꯄꯨꯝꯇꯥꯎ ꯇꯥꯎꯔꯝꯃꯤ꯫ ꯁꯨꯝ ꯆꯥꯔꯕ ꯎ ꯋꯥ ꯀꯌꯥ ꯅꯤꯡꯈꯥꯏꯅꯤꯡ ꯇꯧꯔꯕ ꯐꯛꯂꯥꯡ ꯍꯨꯟꯕꯤꯗ꯭ꯔꯕ ꯐꯛꯂꯣꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯑꯗꯨꯅꯁꯨ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯏ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯆꯨꯝꯅ ꯀꯩꯊꯦꯜ ꯏꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯔꯔꯤ꯫ ꯃꯤꯠꯇꯨꯃꯗꯤ ꯅꯣꯡꯗ ꯅꯠꯇꯅ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠ ꯈꯔ ꯑꯗꯨ ꯁꯤꯠꯄꯗ ꯀꯩꯊꯦꯜꯗꯨ ꯑꯌꯣꯟꯅ ꯍꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥ ꯇꯣꯝꯕ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯥꯔꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ, ꯊꯣꯏꯕꯤ, ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯏꯕꯤ, ꯏꯆꯥ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ, ꯆꯥꯅꯕꯤ ꯄꯥꯝꯃꯨꯕꯤ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯊꯣꯡ ꯍꯥꯡꯒꯦ, ꯃꯥꯃꯥ ꯑꯩ ꯂꯥꯛꯂꯦ꯫ ꯃꯥꯃꯥ, ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯄꯨꯔꯛꯇꯕ? ꯇꯥ ꯇꯣꯝꯕꯗꯨ ꯌꯦꯝꯄꯥꯛ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ, ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨ ꯉꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯆꯦꯡ ꯌꯣꯟꯕꯤ ꯏꯅꯦꯐꯥꯎ ꯆꯦꯡ ꯇꯥꯏꯕ ꯊꯣꯛꯂꯛꯇꯦ꯫ ꯇꯝꯒꯤ ꯃꯤꯈꯩ ꯀꯔꯤ ꯆꯥꯕꯅꯣ ꯈꯪꯗꯦ, ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯥꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯒ, ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯃꯥꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯕꯗ ꯅꯣꯡꯃꯒꯤ ꯃꯥꯃꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩ ꯆꯦꯡ ꯆꯥꯛ ꯂꯣꯏꯅ ꯆꯥꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯣꯠ ꯄꯠꯇꯧꯕꯗꯣ ꯍꯥꯟꯅ ꯈꯜꯂꯒ ꯑꯩꯅ ꯊꯣꯡꯕꯅꯦ꯫ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏꯅ ꯂꯩꯌꯦ ꯃꯥꯃꯥ꯫ ꯇꯥ ꯇꯣꯝꯕꯗꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ, ꯅꯨꯡꯁꯤꯕꯤ, ꯄꯥꯝꯃꯨꯕꯤ, ꯆꯥꯅꯕꯤ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯕ ꯍꯩꯇꯅ ꯄꯥꯜꯂꯗꯤ ꯌꯨꯝꯗꯣ ꯃꯔꯥꯏ ꯆꯥꯏꯊꯩ ꯍꯥꯏꯅꯩ, ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯅꯨꯄꯤꯅ ꯀꯨꯞꯅ ꯐꯨꯡꯒꯣꯏ ꯋꯥꯡꯒꯣꯏꯅ ꯄꯥꯜꯂꯗꯤ ꯌꯨꯝꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅꯅꯦ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯍꯟꯗꯦ ꯍꯥꯏꯗꯣꯏ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ
ꯆꯥꯅꯕ ꯂꯩꯔꯁꯨ ꯑꯩꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜꯗ ꯏꯇꯥꯔꯣꯏ ꯅꯨꯡꯁꯤꯕ ꯀꯅꯥꯁꯨ ꯎꯔꯛꯇꯕꯗ ꯑꯩꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤ꯫ ꯆꯥꯛ ꯆꯥꯅꯤꯡꯕꯒ ꯐꯥꯎꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯒꯨꯝ ꯑꯩꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜꯅ ꯇꯨꯃꯤꯟꯅ ꯂꯦꯞꯍꯧꯕꯗꯣ ꯍꯤꯃꯥꯂꯣꯏ ꯆꯤꯡꯖꯥꯎꯅ ꯏꯀꯣꯛꯇ ꯅꯟꯕꯒꯨꯝ ꯌꯥꯝꯅ ꯋꯥꯏꯌꯦ ꯊꯣꯏꯕꯤ꯫ ꯍꯌꯦꯡꯁꯨ ꯅꯣꯡ ꯍꯥꯡꯗ꯭ꯔꯕꯗꯤ ꯉꯁꯤꯒꯨꯝ ꯑꯗꯨꯝ ꯇꯧꯒꯗ꯭ꯔꯥ ꯊꯣꯏꯕꯤ? ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯤꯒꯨꯝꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯊꯣꯏꯕꯤ꯫ ꯑꯩ ꯉꯁꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯩꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯊꯣꯛꯑꯁꯤꯔ ꯈꯟꯕꯅꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯝꯗꯧꯅꯤ ꯈꯟꯕꯒꯤ ꯑꯩ ꯂꯥꯛꯄꯅꯦ, ꯈꯨꯜꯗ ꯀꯥꯔꯛꯄꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯃꯥꯃꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ ꯃꯥꯒꯤ ꯃꯥꯃꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯊꯃꯣꯏ ꯀꯥꯏꯅ ꯇꯥꯇꯣꯝꯕꯒ ꯊꯣꯏꯕꯤꯒꯗꯨ ꯆꯥꯛ ꯌꯥꯝꯅ ꯆꯥꯅꯗ ꯇꯨꯝꯅꯈꯤ꯫ ꯊꯣꯏꯕꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯇꯥꯇꯣꯝꯕꯗꯤ ꯂꯦꯞꯄ ꯂꯩꯇꯕ ꯅꯣꯡꯒꯤ ꯅꯣꯡꯖꯨ ꯑꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ ꯇꯨꯝꯊꯕ ꯀꯥꯎꯅ ꯌꯥꯑꯣꯟꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯊꯔꯨꯏ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ ꯏꯃꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥꯒꯤ ꯇꯥꯇꯣꯝꯕ, ꯏꯃꯥꯅ ꯏꯆꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛ ꯊꯥꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤ ꯏꯃꯥꯅ ꯁꯥꯎꯗꯅ ꯀꯨꯝꯒꯤ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯔꯅꯤ ꯍꯥꯏꯔꯦꯅꯦ ꯏꯃꯥꯒꯤ ꯇꯣꯝꯕ꯫ ꯑꯗꯨꯅ ꯏꯁꯥꯕꯨ ꯏꯃꯥꯅ ꯌꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯏꯃꯥꯁꯨ ꯈ꯭ꯋꯥꯡ ꯌꯧꯔꯦꯅꯦ ꯇꯥꯇꯣꯝꯕ꯫ ꯅꯪꯕꯨ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤꯅꯦꯍꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯄꯨꯔꯒꯦꯅꯦ ꯇꯥꯇꯣꯝꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤ꯫ ꯇꯥꯇꯣꯝꯕꯗꯨ ꯑꯍꯤꯡ ꯑꯗꯨ ꯃꯪꯂꯥꯛꯅꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯗꯨꯒ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ "ꯊꯣꯏꯕꯤ, ꯃꯥꯃꯒꯤ ꯊꯣꯏꯕꯤ, ꯅꯪꯗꯤ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯀꯅꯥꯒ ꯍꯤꯡꯍꯧꯒꯅꯤ ꯊꯣꯏꯕꯤ? ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯄꯨꯅꯤꯡꯗꯦꯅꯦ ꯊꯣꯏꯕꯤ꯫ ꯏꯆꯥꯒꯤ ꯅꯧꯔꯤꯕ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯂꯒ ꯃꯥꯃꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯊꯣꯏꯕꯤ? ꯑꯩꯕꯨ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯀꯧꯔꯦꯅꯦ ꯊꯣꯏꯕꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯥꯟꯅꯒꯨꯝ ꯇꯝꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯤ ꯇꯥꯇꯣꯝꯕꯗꯨ ꯏꯁꯩ ꯁꯛꯂꯗꯨꯅ꯫ ꯁꯣꯝꯗꯁꯨ ꯍꯥꯏꯒꯨꯝꯂꯗꯅ ꯀꯩꯊꯦꯜ ꯑꯗꯨ ꯈ꯭ꯋꯥꯡ ꯌꯧꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯃꯤ꯫ ꯍꯟꯊꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯄꯣꯠꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯐꯝꯅꯅꯕ ꯐꯥꯟ, ꯆꯥ ꯂꯣꯟꯅꯕ ꯆꯐꯨ, ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯆꯩ ꯀꯌా ꯑꯃ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯐꯤꯔꯣꯜ ꯌꯥꯎꯅ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯑꯃꯃꯝꯇ ꯇꯥꯇꯣꯝꯕꯅ ꯈ꯭ꯋꯥꯡ ꯌꯧꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯈꯨꯜꯂꯤ꯫ "ꯑꯣ, ꯏꯃꯥ ꯀꯨꯟꯖꯃꯅꯤꯒꯤ ꯆꯥ ꯂꯣꯟꯅꯕ ꯆꯐꯨꯁꯦ ꯅꯨꯡꯁꯤꯗ꯫ ꯏꯃꯥꯒꯤ ꯆꯥ ꯊꯛꯇꯕ ꯉꯁꯤ ꯅꯤꯅꯤ ꯁꯨꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ! ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯤꯔꯣꯜꯁꯦ ꯑꯩ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯤ ꯍꯦꯛꯇ ꯈꯨꯟꯖꯤꯜꯂꯒꯦ꯫ ꯆꯦꯔꯪ ꯑꯁꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯃꯊꯛ ꯑꯁꯤꯗ ꯊꯦꯠꯆꯤꯜꯂꯒꯦ꯫ ꯑꯣ ꯅꯣꯡ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯍꯥꯡꯒꯅꯤ? ꯇꯥꯇꯣꯝꯕꯗꯤ ꯀꯩꯊꯦꯜ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯇꯥꯇꯣꯝꯕꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯂꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯩꯊꯦꯜ ꯑꯁꯦ ꯁꯅꯥꯒꯤ ꯀꯣꯅꯨꯡꯒꯨꯝꯕꯅꯤ꯫ ꯅꯣꯡ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯥꯡꯂꯣ ꯀꯩꯗꯧꯕꯒꯦ"꯫ ꯁꯨꯝꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯁꯣꯜꯂꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯦꯞꯄ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯥꯕꯨ ꯂꯛꯅꯔꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯁꯨꯝ ꯅꯨꯃꯤꯠꯇꯨꯃꯁꯨ ꯏꯆꯥꯎ ꯃꯔꯛ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯛꯂꯤ꯫
ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜ ꯑꯗꯨ ꯉꯁꯥꯏꯗꯤ ꯈ꯭ꯋꯥꯡꯇꯃꯛ ꯌꯧꯍꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯛꯊꯨꯝ ꯊꯨꯝꯈ꯭ꯔꯦ꯫ ꯇꯥ ꯇꯣꯝꯕ ꯀꯞꯂꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯑꯣ ꯍꯣ, ꯑꯩꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜ, ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯀꯣ? ꯑꯩꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯦ꯫ ꯇꯥ ꯇꯣꯝꯕꯅ ꯅꯨꯡꯇꯤꯒꯤ ꯍꯪꯗꯨꯅ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯁꯤꯕꯨ ꯑꯩꯅ ꯍꯟꯗꯛꯇꯤ ꯈꯥꯝꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯕꯀꯣ꯫ ꯇꯥ ꯇꯣꯝꯕ, ꯇꯝꯒꯤ ꯀꯩꯊꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯇꯥ ꯇꯣꯝꯕꯁꯨ ꯀꯩꯊꯦꯜ ꯁꯪꯂꯔꯣꯏ꯫ ꯀꯩꯊꯦꯜ ꯑꯅꯧꯕ ꯁꯥꯕꯗꯗꯤ ꯇꯥ ꯇꯣꯝꯕꯁꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯁꯪꯕꯒꯨꯝ ꯇꯥ ꯇꯣꯝꯕꯅꯁꯨ ꯇꯝꯒꯤ ꯀꯩꯊꯦꯜꯕꯨ ꯁꯪꯂꯝꯕꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯀꯥꯎꯗꯕ ꯑꯣꯏꯁꯅꯨ"꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯗ꯭ꯔꯥꯛꯇ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯣꯏꯕꯤ, ꯃꯥꯃꯒꯤ ꯊꯣꯏꯕꯤ, ꯃꯥꯃ ꯑꯩ ꯂꯥꯛꯂꯦ", ꯅꯣꯡ ꯃꯔꯛꯇ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯇꯣꯝꯕꯗꯨ ꯊꯣꯏꯕꯤꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ, "ꯃꯥꯃ, ꯀꯩꯗꯧꯔꯦ ꯃꯥꯃ? ꯐꯃꯨꯡꯗ ꯄꯣꯊꯥꯔꯣ ꯂꯥꯎ ꯃꯥꯃ꯫ ꯀꯔꯤꯅꯣ ꯃꯥꯃ? ꯃꯥꯃ, ꯍꯧꯒꯠꯂꯣ ꯃꯥꯃ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗ ꯇꯥ ꯇꯣꯝꯕꯕꯨ ꯄꯨꯈꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯇꯥ ꯇꯣꯝꯕꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕꯒꯤ ꯑꯋꯥꯕ ꯄꯥꯎꯁꯤ ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯒꯤ ꯃꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯕꯤꯅ, "ꯃꯥꯃ, ꯃꯥꯃ, ꯅꯪꯅ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯤꯁꯦ ꯅꯨꯃꯤꯠ 3ꯅꯤ ꯁꯨꯔꯦ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯃꯥꯃ? ꯃꯥꯃ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯃꯥꯃ? ꯑꯩ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯦ꯫ ꯅꯣꯡ ꯈꯔ ꯍꯥꯡꯂꯤꯉꯩꯁꯤꯗ ꯍꯣꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯉꯥꯡꯅꯕ ꯑꯍꯧꯕꯗꯨ ꯀꯟꯈꯠꯂꯣ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯥꯃ ꯅꯥꯕꯒꯤ ꯄꯥꯎꯁꯤ ꯇꯝꯒꯤ ꯃꯤ ꯑꯃꯠꯇꯅ ꯇꯥꯔꯔꯣꯏ"꯫ ꯁꯨꯝꯅ ꯃꯥꯒꯤ ꯃꯥꯃ ꯑꯅꯥꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯉꯝꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯇꯅꯤꯛ ꯇꯅꯤꯛꯅ ꯂꯥꯎꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯇꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯃꯠꯇ ꯈꯥꯛꯇ ꯇꯥ ꯇꯣꯝꯕꯕꯨ ꯎꯅꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯇꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥ ꯇꯣꯝꯕꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯥ ꯇꯣꯝꯕꯗꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯇꯝꯒꯤ ꯃꯇꯥꯔꯣꯏ ꯃꯇꯥꯎꯔꯣꯏ ꯀꯌꯥꯅ ꯂꯥꯛꯄꯗ ꯇꯥ ꯇꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥ ꯇꯣꯝꯕ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯝꯕ ꯅꯣꯡꯁꯨ ꯍꯥꯡꯈꯤꯔꯝꯃꯤ, ꯏꯁꯤꯡ ꯏꯃꯥꯏꯁꯨ ꯍꯟꯊꯈꯤ꯫ "ꯃꯥꯃ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯥꯃ? ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯃꯥꯃ? ꯅꯪꯅ ꯇꯝꯒꯤ ꯃꯤ ꯎꯅꯤꯡꯂꯝꯒꯅꯤ ꯈꯟ ꯑꯩꯅ ꯃꯥꯃꯕꯨ ꯉꯥꯏꯍꯥꯛ ꯍꯨꯟꯗꯣꯛꯂꯝꯕꯅꯦ꯫ ꯃꯥꯃꯕꯨ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯂꯤꯉꯩꯗ ꯃꯥꯃꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯝꯒꯤ ꯏꯆꯦ ꯏꯆꯜ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯩꯒꯤ ꯃꯥꯃꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ"꯫ ꯁꯨꯝꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕꯕꯨ ꯁꯤꯔꯦ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯝꯈꯠꯂꯗꯨꯅ ꯃꯇꯥꯎꯔꯣꯏ ꯃꯇꯥꯔꯣꯏ ꯀꯌꯥꯅ ꯄꯦꯟꯗꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯌꯥ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯕ ꯇꯥ ꯇꯣꯝꯕꯒꯤ ꯃꯐꯝꯗ ꯇꯝꯅꯗꯨꯅ ꯀꯞꯂꯤ꯫ ꯇꯥ ꯇꯣꯝꯕ ꯂꯩꯇꯕꯒꯤ ꯄꯥꯎꯅ ꯈꯨꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯜ ꯅꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯅꯤꯅ ꯂꯦꯞꯅꯗꯨꯅ ꯇꯥ ꯇꯣꯝꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯏꯔꯣꯏꯐꯝ ꯑꯁꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯒꯤ ꯀꯩꯊꯦꯜꯗ ꯇꯥ ꯇꯣꯝꯕꯕꯨ ꯄꯨꯊꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯡ ꯁꯥꯔꯗꯨꯅ ꯇꯥ ꯇꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯤꯞꯍꯜꯂꯒ ꯍꯥꯎꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯜꯂꯒ ꯈꯣꯡꯌꯧꯅ ꯁꯨꯞꯆꯤꯟꯗꯨꯅ ꯇꯝꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯊꯃꯣꯏ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯇꯥ ꯇꯣꯝꯕꯅ ꯏꯁꯩ ꯉꯪꯂꯒ ꯀꯨꯝꯊꯔꯛꯄꯗꯨ ꯇꯣꯛꯈ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯇꯥ ꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯀꯞꯅꯗꯨꯅ ꯉꯁꯤꯗꯤ ꯀꯨꯝꯊꯔꯛꯂꯤ꯫
ꯑꯁꯨꯝꯅ ꯇꯝꯒꯤ ꯀꯩꯊꯦꯜꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯇꯝꯒꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯇꯥ ꯇꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ, ꯏꯁꯤꯡ ꯆꯥꯎꯕꯗ ꯇꯦꯛꯊꯔꯕ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯎ ꯋꯥ ꯏ ꯄꯨꯝꯕ ꯑꯁꯤꯅ ꯇꯥ ꯇꯣꯝꯕꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯁꯤ꯫ ꯃꯥꯒ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯇꯝꯒꯤ ꯀꯩꯊꯦꯜꯅꯤ, ꯃꯥꯒ ꯂꯣꯏꯅꯖꯈ꯭ꯔꯁꯅꯨ꯫ ꯇꯥ ꯇꯣꯝꯕ, ꯅꯪ ꯆꯠꯂꯣꯀꯣ ꯇꯥ ꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯀꯩꯊꯦꯜ ꯑꯁꯤꯁꯨ ꯅꯪ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣꯀꯣ ꯇꯥ ꯇꯣꯝꯕ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯇꯥ ꯇꯣꯝꯕ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯂꯣꯏꯈꯤꯔꯝꯃꯤ꯫ ꯇꯥ ꯇꯣꯝꯕꯒꯤ ꯊꯋꯥꯏꯅꯁꯨ ꯑꯄꯦꯟꯕ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯣꯟꯗꯨꯅ ꯃꯩꯈꯨꯂꯛꯇ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯈꯤꯕꯒꯨꯝ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯊꯣꯏꯕꯤ ꯇꯝꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯑꯃ ꯁꯥꯔꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯥ ꯇꯣꯝꯕꯒꯤ ꯃꯨꯔꯇꯤ ꯁꯥꯔꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯇꯝꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯩꯊꯦꯜ ꯁꯪꯕ ꯑꯣꯏꯅ ꯇꯥ ꯇꯣꯝꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯂꯥꯠꯇꯨꯅ ꯀꯩꯊꯦꯜ ꯁꯪꯕ ꯇꯥ ꯇꯣꯝꯕ ꯍꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯨꯅ ꯅꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫